ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯣꯖꯥꯒꯤ ꯅꯨꯃꯤꯠ ꯊꯧꯔꯝ ꯃꯍꯩꯁꯪ ꯌꯥꯎꯅ ꯃꯐꯝ ꯀꯌꯥꯗ ꯄꯥꯛ ꯁꯟꯅ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ꯫ ꯑꯣꯖꯥꯁꯤꯡꯅ ꯈꯨꯟꯅꯥꯏꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯃꯤꯌꯥꯝꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯣꯛꯇꯔ ꯄꯨꯅꯤꯠ ꯀꯨꯃꯥꯔ ꯒꯣꯌꯜꯅ ꯍꯥꯏꯈ꯭ꯔꯦ꯫ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯆꯠꯊꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯁ꯭ꯇꯤꯛꯃꯥ ꯂꯩꯇꯅꯕ ꯑꯃꯗꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯇꯧꯅꯕ ꯂꯣꯠꯁꯤꯟꯕ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯖꯁꯇꯤꯁ ꯑꯍꯟꯊꯦꯝ ꯕꯤꯃꯣꯜꯅ ꯍꯥꯏꯈ꯭ꯔꯦ꯫ ꯑꯃꯗꯤ ꯅꯦꯁꯅꯦꯜ हाईवे अथिंबा यावदना चटपा याहल्लु हाइना इमागी मैराना सेकमाई कनबा नुपी लुपका कुसमनदुना ngasiदगी सेकमाई बाजार दा सिडनी प्रोटेस्ट हौख्रे। खुरुमजरी ISTV पाउ मियंग ताबिरिबा समुतराम नोकचरी हौजि पाउ संदोकना पिजरी। ओजागी निमित थौरम पाक सना पांगथोख्रे। मपुंगोइबा थौरम डिपार्टमेंट ऑफ एजुकेशन एज हायर एंड टेक्निकल एजुकेशन ACERT अमसुंग एडल्ट एजुकेशन ना पुनः सिंधुना स्टेट लेवल टीचर्स डे 2025 के थौरम सिटी कन्वेंशन सेंटर पैलेस कंपाउंड पांगथोख्रे। थौरम मधुदा चीफ सेक्रेटरी डॉक्टर पुनीत कुमार गोयल, प्रिंसिपल सेक्रेटरी RK दिनेश अमसुंग एजुकेशन एज के सेक्रेटरी नाउरेम प्रवीण सरुकिया खिबगा लोइनना तुंगान तुंगान बा लेंगा की मखादा लेबा महिलोइसंग कयागी ओजासिंग मरि लेनबा डिपार्टमेंट सिंगी मियोइसिंग अमसुंग महिलोइसिंग सु सरुकिया खे। थौरम मधुगी मनुंग चन्ना इंडिया की फॉर्मर प्रेसिडेंट डॉक्टर S राधाकृष्णन की फोटोदा सरुकिया खिबसिंगना लैसु कतुना इकाई खुनबुट खे। थौरम मधुगा मरि लेनना स्टेट टीचर अवार्ड ऑफ एजुकेशन एस ओजा निपान दा खुशिनखे अमसुंग एजुकेशनल एक्सलेंस फॉर एजुकेशन युगी अवार्ड कॉलेज निपान दा यंथोक्तुना पुकनिंग थगुटखे। चीफ सेक्रेटरी डॉक्टर पुनीत कुमार गोयलना ओजा हाइबसी मखल कयागी मटिक मगुन महिरोइसिंगदा ताकपी तंबीबा सिनफम अमनि। ओजासिंगना ngasiगी होंगलकलिबा कया असिदा मतंगा चानबा वाखलोल कया महिरोइसिंगदा पीरी। ओजासिंगना खुनाइदा लौरिबा थौदांग असि मियामना अवांगबा थाकता इकाई खुमनाफम थोई। ओजासिंगना लेप्तना लौरिबा थौदांग असिना हिरम कयादा चौखटपा नुंगाइबा पुरकपा ओइसनु। ओजागी सिनफम हाइबसी अराइबा नते मसिना नेशन असिबु मांगलोमदा चंगसिनबा होटनाबदा अचोबा थौदांग लौरिबनि हाइखे। Second prize for the education. Let us welcome the principal along with the team. Let us next welcome commendation 5th position. Dear respected teachers, in a world that is often divided by misunderstanding, your classrooms can become sanctuaries of understanding, tolerance and respect. I am confident that your tireless efforts and work will weave a society based on harmony and mutual respect, fostering holistic development towards a prosperous Manipur. On this Teachers' Day, let us rededicate ourselves to a vision of India that is progressive, inclusive, peaceful, where every child, irrespective of background, finds opportunity, where every teacher feels respected, and where education is the light that guides us towards unity and development. Development for Women's Program Center Thawal Wangmatabana run tauba person with disabled singi school ama oiriba Manihar School Thawal nasu Teachers Day gi thoram pangthokre. School asda leiriba PWD mahiroi singna makhoigi oza singda chamba kudol sing tamba amadi makhoina haijaba kaya utkiba thoram aduda Thawal Municipal Council Ward number 1 gi member Ningombam Ongbi Anit DWPC Thawal Wangmatabagi President S Tanobi amadi Special Olympic Bharat Manipur gi Senior National Coach Bisorjit Oinamna athoiba mithong singoni saruk yakhe. Thorongi nungi warol piraduna DWPC AK Nandarani na disabled singbu guide tongnabagi damak leiriba school asibu miyamna saugatpiba changi haikhe. Manipur State Sumang Lila Council na sinduna ozaki numit amadi sanakya ibotombi haurokchamgi humudra nipan suba mapok kumon TS ibuyama Sumang Lila sanglen da pangthokre. Thoromaduda Manipur State Cooperative Union gi President L Tom Pisak, Manipur State Sumang Lila Council gi President L Tomba, Theatre Center Manipur gi President P Khogendra, Rup Mahal Theatre gi Senior Director L Brajamohona Chingba sarukya ke. Taurangamari Lainana Manipur State Sumang Lila Council gi Lifetime Secretary Saugrakpam Hemantana Fongdo Kibada Sanakya Ibotombi Haurkcham
kumza ing lising amaga chamapal nifuni gi September manga da pokibani mahakna sumang lila gi oza oikibatan natana sumang lila ningthina naina duna thambirame India gi oina September mangabu oza gi numit pangthokpagi numit asida sanakya ibotombi horokcham gi su mapok numit oibana oza gi numit ka amata oina pangthokpana khwaidagi phare khanbadagi thauramasi sinbani haike aina hajabadi oza gi mapok numit ko sanakya ibotombi horokcham se atai sibur mo kan khalu ma oza amoina so thorkibani oza se kari nonda koina lagu kharidi ngasidi kalakar se kharidi kalakar me ambu lusinna nabi damakta kalakar me am sumukit bai paman nabi damakta ekore theater gi tan me asin patanda sharan turan haibudi khobudi communication ji kipe pa aduga national state ka khungam da sohoga ya se tabagi akodi theater gi maramda lilan maramda ma tan me asi se tadale rusi bozan tan me asi sumthona naba ha onare Oza singna aphaba mahiroi puthoknaba honabagum oza sing khudingmak aphaba phidamnafam oiba oza amom oinaba honaduna mangkhraba oza amadi mahiroi singi phajaba saktam sagatnaba aikhoi punna honaminasi haina JDO Bisnupur Atom Gunamanina Zonal Education Office John Ford Bisnupur na sinduna BRC Hall SSA Office ta pangthokiba Teachers Day gi thoramda haikre Atom Gunamanina makha taraduna afaba khunai ama sembada afaba mahiroi puthoknaba honariba oza sing ngasidi mahiroi khaktanatana oza singsu punna oim phaminaduna amadi mahiroi khudingmakpu isa isuni haina khanbaga loinana mangsilaklaba oza amadi mahiroi singi marakta leiramba phajakraba mari adubu amuk hana puraktuna oza singi numit palan tawbagi mapung phaba phajaba adu mangandana thamnaba honabada ekoi punna thaudang lominasi haike Isa haibu hai se panpa matanda ima natanda baba haibu ko matanda horok emotion do adu maina attachment na himin bakai tare tana ozan sing si awang bathak ta thangat na rubana ba si agi one of the priorities will be one of my priority at the same time ozan sing su apoba idea loi ozan ma ko hen ning bakai tare anadi the music ozan sing na sa ta sing to pagana dani haibu leba the hosi aina som de gaina nizabsi koi bani oza silo so na dedicated oiba oza mom oiba contribute to Retired Jerry O Bishnupur and Chingkhaina oza singi thamoida cheliba phajakraba gunsinga sibu haurakliba mairoi singda yohanduna afaba khunai ama sembada oza singi thodang lei haibadu mayek sengna takna ba hotnaduna saukatpa awarpa leitaba mailosang sing ohanduna Bishnupur district asibu mangjil thana ba honaminasi haike Khoijuman Government Junior High School gi Teachers Day thoram pangthokre Teachers Day gi thoram adu da school adu gi teaching non teaching staff sing amadi parents guardians sing na saruk yakhe Khoijuman apunba chaukat thorang luki active members sing amadi Inter-Village Development Committee gi president yauna members sing su saruk yakhe Teachers Day thoram ga mari lainana Saireng competition isai competition dance competition quiz competition makhal makha kaya gi program sing pangthokhe Teachers Day thoram aduda mairoi singna oza singda angamba khudol posu pikhe competition da makong mathang tarba singda manamathum sing yanthokhe Lions Club of Kanchipur, Lions Club of Singzamai, Lions Club of International District 322D na ozagi nimit thoram Lions Service Center Kanchipur da pangtokre A teacher is forever a guiding light haiba thim da pangthokiba thorom aduda Radhakrishnan ge fam da lei shuka tuna ikai khumna basutke thorom asida club sing asigi thaububa miyoi kyana sarukya ke oza sing na khunai asigi damak loriba thodang bu sing thakhe AZ Memorial Academy Charang Patna su nimit humni jathagada annual cultural meet 2025 ka loinana Teachers Day gi thoram ngasi pangthokre Hogdokpagi thoramda MPCC ki President Kaisha Mega Chandra AZ Memorial Academy ke Principal cum MD Thia Master JDO John 2 gi DI Assembly Vikana Chingba saruk yakhe
MLA Megachandrana Teachers Day gi thauram asina oza amasung mahiroi singi marakta hena afaba mari purakpa oirasanu mahiroi singbu thaugalol haibasi karino haiba oza singna mamuttana tambigadabani haike Sigi nubidasi oza singi numi aduga akoigi satra satri sing mayam na oza singda ikai khungaba musu usiba uppa asiga singuppa sida asina hena academic atmosphere amasung satra singi tungi pusida amasung career da oza singna asawma involve hapiduna matobu apaga ohedan nabigida makta oza singna kathopa dedication pura magase loina masida aikogi fully masina so significant ama yamna kanaba ama bigani Oza singi numina lakpada Manipur Speaker T.S. Saitabrata yafa pausel pirakle numida si India gi lekhidraba President Dr. S. Radhakrishnan gi mapok numit ningsingduna pangthokpani makna tungi mirolbu loksingi pukai thoduna lamjingnaba khonaramba amasung khunai semgalamba adu ngasigi mirolna kaufum thokte numida sina lakpada kathokpatana thallaba takpi tamibagi lamda leiriba pumna makimfamda ikai khumnaba utli hairi Amaramda Hana Education Minister Oiramba Nambol SCG MLATS Basanta Kumar Nasu yafa pausel pirakle Dr. Radhakrishnan asanba miyeng ubangamba oza ama oibatanatana wangangloi amani ozagi sinfam haibasi lokshingi pukai thonba amade sakhatpagi lambida pusinba ngamba sinfam amani ka manungda mahi tambadagi hauduna khunai amabu lamjing lamtaktuna pukatnaba honariba sinfam asida leiriba pumbagi mafamda nimit asina lakpada ikai khumnaba utli hairi Nupi masa singda chathaba thokaningdaba thodok singi stigma leitanaba amadi rehabilitation taunaba lochinba toroitabani haina Justice Ahantembi Molna haikre effective implementation of the Juvenile Justice Act and POCSO Act with specific focus on safeguarding girl child haibasida High Court of Manipur gi auditorium the pangthokpa state level stakeholders consultation aduda Juvenile Justice Committee High Court of Manipur gi chairperson Justice Ahantembi Mol Singh amadi Juvenile Justice Committee High Court of Manipur ki member Justice Aribang Guneshwar Sharma saruki hake Tharamadhuda judicial officer tongan department singi stakeholder amadi government official kaya saruki hake State ki thakta khana nainaba asi pangthokpagi pandamdi nupi masa singbu khwaidagi phaba mawongda ngak senbinaba amadi karamna makoigi afaba environment ama lehengadage haibagi policy semnabani Paumisingda wangangbada Justice Ahantembi Molna lagliba October gi taramathoi amadi taranithoi da National gi thakta Supreme Court ki judge singi makhada pangthokadaba khana nainabagi mangjongnana state ki thakta khana nainaba si pangthokpani consultation asi Juvenile Justice Act amadi POCSO Act ki manungchana nupi masa victim singda karamna justice phangangani amadi angang singda friendly oiba mawongda niti niyom sing karamna pigani case tawba taragadi prosecution judges police social welfare law enforcement CSO amadi ate stakeholders singna karamna afaba mawongda treatment pigani amadi medical counseling rehabilitation chingba sing hena phaba mawongda puthokpa yagadagi haibagi matangda Data sing khomjilaga warip lauraba matung September 13 fawbada Delhi da tharaga October da amuk khanagani haike Magna makhatana victim nupi masa singda legal gi oiba service lemna fanganba case tharaga su maming matha haidoktana thamgani court ki oiba wahang pahong chathabada mayam mamangda puthokdana makhoida nungai tabale hendana chathagani masigi damak state ki oina masal sa amadi district level gi oina DLS gi helpline number singda tanabi haike India da leriba nupi masa singsi moigi safeguard taunanaba makoigi and a better way moi protection pinanaba makoi da tawbiba crime sing masi kamai tawdana makoi tawbiba victim singsina makoi medical aid phangba legal aid phangba adigi counseling moi rehabilitation compensation adugumba mayam aduga aikoina hena moigi environment or better environment protection pinanaba national gi level da adugi aikoina laibo October gi tang 13 da Delhi da Supreme Court da koigi Supreme Court gi judges ki makhada aikoigi every state na national level ko pangtokani kwaidagi phaba mongda aikoigi India da leriba nupi masa sing sidaisa karma mongda kwaidagi phaba mongda aikoina moiju protection pinaba safe environment thamnaba madugi matangda koi madugi policy lebna bane koi ngasi khana jaris
PPAM की member organization singna matenga loinana imagi mairana sekmai kanba nupi lupka khusamnaduna ngasidagi sekmai bazar da sit in protest haukre national highway da maite khakta chalandaba government ki mayokta ima singna protest tobani government gi response ngaiduna phamliba mifamasi ahingya rektuna chathagani national highway asida maite sing athingba apanba yaudana chatpa yahanabagi khongthang lokhalak taba tarabadi atopa makha taba khongjang singsu miyam gi matenga loinana changsingani hairi National Highway City Seng have the center gi moi da to goda mathau da ngatani ngasi ngasa 2023 da gi wala the National Highway se moi anytime moi na demand ma lakpa matam da blockade adu adana dum to ga lakpa ngatani ba adu ko han ga no la phidi law la lakpa ngatani ba make the city free movement has the adu ko bale hen be yaro hebne ba adu yanaroi hara ko ji mo hai bu adani naga gi det ai ta mu moi National Highway blockade to ne mo hai du ne ba adu ga dia khoina pa ni la Sigi project pamaga sarkar da center da media da national da hai bata bani dara maramdi leiba poliba sarkar da sanari ba pose maitai akhoi di pura kai noi no hele koi gi fundamental right pi dre akhoi national highway chat pa yadre mokoi makha center ama su hai ba huji akhoi da yekna ri ba pose ga manara ga hai ba pose akhoi na dumane laumina si lamyan bai irawot puning sing duna thabum ama chupna palan tauba lei su katpana Lamyan Babu Ningsing Bagi Wahan Tok Leire Haina Amukogi General Secretary Pratap Lesang Temna Fungdo Kre Wafama Singa Si Chamaga Kunmapan Subat Lamyan Ba Irawat Ningsing Thoram 2025 Kamari Lainana Awang Posangong Kunog de Laiba Ivudaw Kobru Laibungi Akoi Bada U Thabagi Thoranga Mari Lainana Pangtokpa Thoram da Hai Kibane Amukogi Miang Makada Imphal East District United Clubs Organization na Awang Posangong Kunog Youth Development Club Amadi DFO Forest Division ga Pullaga Pangtokpa Thoram Maduda DFO Forest Division Bikram Suresh Nade, IFS, Amukogi General Secretary Pratap Lesang Them, Amukogi Secretary Organization L. Krishna Chandra, Awang Posangong Kuno Youth Development Club Ki Vice President C.S. Nelson, Imphal East District United Clubs Organization Ki President K.S. Orendro Amadi, Awang Posangong Kuno Meirapai Bigi Uching Bisingna Sarukya Ke. Amukogi General Secretary Pratap Lesang Them na Ngalingai Matamda Irawut Ningsing Thoram Asi Pangtok Naramde, Adubu Ngasidi, Lamyan Ba Asina, Ingthau Kolgi, Macha Ivema Laurabasu Darbar member from Pauba Pibada Lokidaba Lebaki Damak Mirot Oiduna Luchingba Amo Oiduna Miangi Tungi Yenglaga Tawiramba Tabak Thoram Kaya Adubu Ngasigi Mirola Sina Tungi Induna Marebak Lamyanba Asina Pamzaramba Tabak Sing Tabak Oina Pangtokpana Palan Thoram Ningsing Thoramasi Pangtokpagi Wahan Tok Legani Haike Nintam Bhavise Kaino Nintam Bhavise Irondam Nintam Zava Nintamna Isaac Kanagumba Magi Makada Yunda Migi Mayunda Tabak Suraga Midugi Ayabagi Makada Tabak Surga Hingbado Adunataba Marondum Hingzabagi Nungaiba Havasisu Labaneva Nasidi Akoigi Nintambado Mangrabane Aduna Mangramina Nasi Akoigi Nintamagi Mahabdo Akodi Yagde Nintamagi Nasidi Baraki Makada Lega Akoise Latrabadi Akoi Hingbanga Moida Wakan Grave Nasagi Akoigi Sum Namsan Birakanda Ado Akoi Nintam Lejan Malava Amane Aduna Akoi Nintam Mazanasi Music Bawa Sakana Hat Elgas Hanadana Akoi the divide and rule Akoi Sanariba Pose Akoi Nintam Manatan de Akoi obsolete Hosik Lady Bamiron Sina Kang Nanaba Akoina District Kudimaki Laga Akoi Award Wainaba Madu come in the Navagi so Mipom and Pumdori Mipom Sidasu Infal Iski Mapom Anida Weski Anida Kaxing the any Pangtuaka and the Pumbasida Infal Iski Lakidiba Ima Ibelsin Hositagi Hona Yam Kana section Madu Yaurakanda Akoi Mayam Amukoga Lunana Akoi Satminariba Koyam Se Luna Satminasi DFO Forest Division Bikram Suresh Nadena Awang Posangbomgi Youth Singna Loriba Thaudang asi Thagatingai ni Imphal dagi panglap laptana leiba mafam asida uwa kaya ningthina yokhatpagi mami chawna tare asumna lamdam asila leiriba mafam kaya da pak sana awang posangbomgi youth amadi ima ibel singna loriba thaudang asigumna naroklaba matamda forest amadi wildlife diversity da yamna ina khunba lamdam ama oiriba Manipur hena afaba lamdam ama oibata natana ngasi climate change ki issue ama lakliba asi hanbada achaw mateng ama oigani haike We should have pride in those things. We should be proud of our forest. We should have pride in the wildlife present in our state. So, what those things are there because our forefathers, they contributed. They made their contribution in protecting it, conserving it.
In our culture, Manipuri culture, it pays high respect to protection of forest and environment. We have umang lays, we have many concepts which links the people to the forest. But somewhere the culture is degrading. So we need to ensure that the respect that we have for our forest, our wildlife is conserved, is protected. So it's our responsibility, the responsibility of this generation, the youths of this generation, to ensure that we pay highest respect to our forest, to the nature, to the wildlife over here. Maitei Kul Mutat Payaroi, Lay in Call, Tugaibi Yaroi, Sef Lay in Call, Sef Maitei Village Hainataba, Placard Kaya Sejinaduna, Mandri Lay in Colgi, Masing Yam Labanupisina, Governor the Memorandum Pisinbala Cray. Kangla get Mamang the Governor get Tamna Kong and Laki Bada, Masing Yam Laba Security Personnel Singna, Tatuna, Hongkibaka Luina, Akan Mamong Dabuna Cape. Tung that Laki Banupising Adugi Maratagi, New Taruk Mukangatuna, Memorandum Pisin Bagi, Ayab PK. Ngasi lagba nupi sing adugi maraktagi ponjengbam ongbi ayingbi amadi mombi kobi nupi anina phongdolakpada lay inkol haribam famasida chahi kun hena sufam chapam khangdana awaba kaya khangduna lakpani asuk kuina leraklaba fam asibu lengakna ngammi haiduna eviction tongnaba paikhalakliba khongthang asi lay inkolgi miyamna yaba ngamloi lay inkol leiriba miyamsi matam amada leiramba lengakna Laina Tina Sienba New Singni, Sokna Samnaba Yadi Haina in talk to not from Asida Lehelakpane, from Asida Lady Bab Miamasi, Yamna one Hinglak Bab Miamni, Mafamasigi, Mue Amatana Atopam from Amata Jatuna Poche, Labor, Fawa Yadana, one Hinglak Bab Mewing Actini. How's if how about Maduki Awaba, my chak Adukok tree? Adubo Handak Ikan Kangodana, Tengakashina lay in call to Gainaba Pakalakliba Kongtangasi, Atoba the Handokadabani, Nasidagi Hoduna, lay in Kolgi Imaibil Signa Hunger Strike Kongjang Shilagani, Karigumba in Kolgi Miamna Talba Dimanasi, Lengak Nangami Haiduna, Nampuda Tugai Bagi, Tabak Chataklabadi, lay in Kolgi Ima Ibil Singna Masama Tomta Society Totuna, Sizagani Haike. Hauji chahi humpu sure aigi isa isu aspanana jina thamamba masa masu ji kadai da legani moina matam du da khong kanu to pita dana moina ne posina narabani haidana moina khoi bu inthok pidana khungang ma sa lubu matam da khoi bu ising pitang lakte isa isu changma matam da moina sanghal lakta bani adu sanghal lakta ba jelaina pa I haina changhan de mafam du da lakpada mala tong kumma laini aduna laingon da gi koi hongba sungang ngonjaroi aduga moina to wi ba election ja thulan dok piyo koi di koi Lady Buck Kunjaji Quay, how I didn't make Hagani, Sini, Tom the Society, Hong Hybatara, the Mogi, Salabunga, Hybatuti, Pande, laying one eviction town or the Tolak Paza, a quite laying one, the Lady Pazama, am the Koyam, the Pende, Sira Bazu, a quay Mapanchi, the Sirani, a quay Sarkana, Piba, Lamjida, quay Sapasum, Aduga, Hybak, Sarkana, Lepaiba, laying one to Guy, Bagi Kongomze, a Tuba Matam, the Hantopio. Atuba matamda hantok tabatara badi lain bongi imai ben mayam na masama tonda society tawraga sini aibase akoi wasak oina hoiraga im chidaloi chanjarage ACRT being Makada Academic Session 2025 to 2027 ge Diploma Elementary Education Diet Tamnabagi Entrance Result Chanabayaroi Inquiry Committee Semduna Tigatkabani Haina Desam Secretary Education Oinam Romesna Desam Elo Sangda Pomising Unava the Fondo Crep Magna Makatana ACRT being Makada 2-year diploma in elementary education diet tamnaba haukiba Augustara tareta diet center singda pangthokiba entrance test asigi result lauthokpada candidates singna phangkiba mark ka loinaba result ama September 10 fawgi manungda haidokadabane mark ka loinana result lauthoktrabadi haujik diet ki principal na thokliba selected list sing asi sanaba yadaba result ni haina logani haike oza oinaba training tawbagi entrance test ta natta oidaba tawba aron athup Kankrani Haina candidate Singna Pangzaba Mark Fauba Kangandana merit list that Yumpam Oibani Haiduna selected list ama Hector Tokchin Basi Yamna Lanba authority singi Kongtang ne Tongan coursing Tamnabagi Pangtokpa exam entrance test Kudingmaki result Lautokpada candidate Adugi Maming Mata roll number category sex samadi mark na chingba haptuna Lautokpa Chanaduna Lakle Laibak Tibadi diploma in elementary education diet tamnabagi result lautokpada mark amata uttaba asina aranba tawre haibadu mayek sengna uthokpani haina lawi diet ki principal singna kanagumba kharagi wachat wanom amadi kihan khanganbada aranba tawkiba oirabadi thamoi sengna laibak miam khangna sumthok hobuna achumba khongthang oigani haina su makhata khe
ओजा ओइनबगिदमक्ता ट्रेन तौगदुरिबा मियोय खन्ननबगिदमक्ता चथाबा एग्जामिनेशन अमदा सिगुम्बा खुरान लोनादा चंगब मानबा मवोंग असे मसी देसाम सुंगा यारोय अदुगा सिगुम्बा थोंग असे सेप्टेम्बर की तारीख 10 फावबगी मनुंगा कंसोलिडेटेड लिस्ट अमा SCRT की माइकैदगी मसी थोकपंगम द्रिफावबा हौजी हुजिक चथारिबा एग्जामिनेशन प्रोसेस असे मसी लेपकदबनि मसी करिगुम्बा सेंटर खुदिमा की प्रिंसिपल ना करिगुम्बा थौसादना हौजी हुजिक चथारिबा एग्जामिनेशन की एडमिशन प्रोसेस है अदुम चथाब तारगदी माइरोय म्याम अमदी लेबाक म्याम हुपकांदा इहौ अमा लाकनी हाइबसे सेंटर खुदिमा की प्रिंसिपल सिंगना मसी कोकता हांजलगा लेबम संग ओजा हाइबसिना लेबाक असिगी खुनाय असिगी तिंजंग काइजंग दबा माइरोय कयामा शंबिरकदिनी हाइतारे हौजंतक तक तपांखोखिबा ACRT की मखा द पांखोखिबा एग्जाम से मसी देसामना मसी की कंसोलिडेटेड लिस्ट अमा थोकचु फावदी अकोइन थिंजिनजरे Masana Masabu Social Activist Nisu Haizaba Kumbi Bazar Development Committee ki Chairman Jaya Khangembamna Media da Welcome to Kumbi dagi Wangu Phauba Lambi ki Port Hall mention bagi thabak surakpada Lefan Kibadu BJP Kumbi Mandal gi President Hairak Kibadagi To Kibani Haina Fongdok Kibu Wafam Sing Adu Infam Yaudaba Oida Padaba BJP Kumbi Mandal gi President Bo Mingsat Thienaba Hotnabani Haina BJP Kumbi Mandal gi President Seram Angoksanan Haikre BJP Kumbi Mandal na Sinduna Pangthokpa Pamusinga Unabada Seram Angokshana Makhatana Haikibada BJP Kumbi Mandal gi President Oiriba Angokshana Mahak Masana Wafam du Haikide Wafam adu Haikide Haibagi Sab Saba Praman Singh Namit Aduda Tin Kiba Miyamna Khangani Welcome to Kumbi dagi Wangu Thongkhong Phawbagi Lambi Singh Pakthok Chawthokna Semjinana ba chai asigi June thada MLAS Premchandrana Kumbi A sigi Ima Ibel Singh Yauna Koina Satuna Yengsin Kibasu Laikhrabane Makhatana MLA na lambi gi phibam kai hena sokri lakpa asida Prajamiyam da awaba khudong chadaba kaya thengnariba asidagi kharada oirabasu koknanaba haiduna hairiba lambi asi semjinnaba haiduna MLA na thaurang phawba tawba matam aduda nong ka hena chubadagi nung lofam leitabadagi tawkhidabani Nong khara hangbu matamda lambi semba hongnaba thaurang tawsi hainaduna leiringaida ikui kuidana Jaya Khangem amadi kana gumba miyoy kharaga July thada Port Hall menduna lambi semba horake lambi semba adu makhoigi khudong chadaba haigadra miyamdagi donation phangdabagira lambi semba adu Kumbi High School yoramdai fawbada kabak semlamlaga tokhibane PR government asiga tanaraga athuba matamda miyamgi damakta lambi asi athubada semnaba tawragani haike Kumbi Kendra gi lambi phataba khara mahakna semba horakpa matamda aina semba tuo hariba lambi adu thani gi manungda semagani hai haibasi yumpham yaudaba sasinaba oida padana maran chibani aigi ming balaga media da hapakuse masi ai sa na taraina logde aduna ngasi haiba numisidagi Jaya Khangmamna asigumlaba mathong huktaba media da phonglakpa taragadi Magi matakta aingi thongda sangchalakanda mahaku FIR chanbaga loinana tawbi aba khudima court ki thongda magi matakta tawgri haibase ai praja miyam khangna media gi thongda thamjari Chai khudingi pangthoktuna lakhiba World Physical Therapy Day 2025 kamari lainana All Manipur Physiotherapists Association Sinduna 1 day free physiotherapy and awareness camp ama Thasgi Nipanda Kongbada Laiba All as Home Amadi Ani Suba Oina Bestapur District ki Manung Chanba Phubala High School da Hangba Relief Camp ta Pangthoklagani Haina Association Secretary General Dr. Lesang Tem Roman Kumar Maitaina Phongdorakle Manu Press Club ta Pangthokhiba Pawgi Fam Aduda Magna Makataraduna Healthy Aging Haiba Hiram Masida Pangthokadoriba free therapy camp Masida Piriba Kudong Chaba Sing Asibu physiotherapy Tauriba Singna Kanaba Asibu Lahognaba Wafam Apil Torkibaga Luinana Nafam Asida Lakpa Paraktaba Mioy Singna Masa Masana Yeng Liba Physiotherapy Hospital Singna Lemna Yeng Bayagani Haike Pitrivida Ladiva Ahal Oiraba Mamsing Zu Okana Amatoina Chang Panaba Haitare. Si Panabagida Magda, Kogi Sajan Tauba, Aduga Magi daily activities, Kogi Taubi Taunaba awareness be Haitare. Si Pangtok Sergani, Asiga Loinana, Kuna Manipuda Leviriva, physiotherapy, Oikraba, membersing, Maduga physiotherapy Singna, Koi Lagaba 8 September, Asida, Kogi Sai Clinica, Koina Pangchala Sayawa, Lapangam Nambita Singna. Isai clinic the free physiotherapy treatment camp haitare asi free of cost da tawbiu haina koi ma'am da appeal tawjari aduga loina function amadi akina celebration asida observation asida Manipur da leibiriba physiotherapy man su
ꯑꯩꯈꯣꯏ ꯂꯥꯛꯄꯤꯅꯕ ꯑꯩꯈꯣꯏ ꯑꯄꯤꯜ ꯇꯧꯖꯔꯤ Tararak suba oina Oza Sanakya Ibotombi Haurokcham Ningsing Thoram Amadi Sanakya Ibotombi Award 2025 Sanakya Ibotombi Haurokcham Fellowship 2025 Mana Lanthokpagi Thoram Ama Manipur Press Club ki Lokta Call the Pangthokre Evan Garden Sinduna Pangthokkiba Thoram Aduda Handak Chahi English Singani Kunmangagi Sanakya Ibotombi Award Literature da Yangkhom Bihari Fellowship Award 2025 ki Artists of Auguri Theatre Repertory Theatre da Ningomam Surjit Amadi Artists of Panthoibi Natya Mandir Theatre da Sapam Bikramjit da Manasing Adu Piduna Ikai Kunake Evan Garde Secretary Komdram Tuleshona Laikidraba Oza Sanakya Ibotombina Pamzaramba Lila Amadi Cultural Gi Lamda Tambiramba Actor Director da Thawa Yauna Nainaramba Misak Ama Oiramke Masida Natana Oza Asina Tungi Mirolgi Khallaga Lamdam Asigi Panthoibi Khongul Nat Sankritan Lai Harawa Asina Tingbagi Maramda Lairik Oina Natraga Seminar Paper Oina Tambiram Ki Haike NTS ki mapok numit observation togo numit asida fellowship si pi bahauki fellowship asi hakumji penaga theater ga depi handaki asina theater da pire aduga ojadi literature su togiram manina hadaki mana asidi literature da pi bani asumna avangar amadi ojana mahi tambiramba ojadagi mahi tamjagiba aikhoina oja asibu ningsingjaraga Oza asida ikai kumnajaba utpa oina ozagi tawgimal khangba utpa oina akoina ngasigi thorom ase pangthokjabane Mang Falda Lady Ba Puariga Sagonaraga Laklaba Sati Kongnang Amadi Maiki Bi Kongnang Ase Matam Sangna Mari Lainaba Singna Mirai Biduna Lakpadagi Puariga Saktam Ama Oiri Yamna Maru Oina Mafam Ani Asi State Protected Heritage Monument Oina Lauthuk Pinaba Public Grievances Redressal da Asem Roshan Singna Thaduna Atangba Lan Ani Asi Kannamagi Pandam Adugi Kumang Sokshinba Oina Archaeological Survey of Indiana Manipur State Archaeology gi Superintendent Darkar Laiba Thabak Sing Paikhatnaba Direction Pirakre Hari Kurai Konsam Lekai de Laiba Honang Thaba University gi Birchandra Central Library University asigi Vice Chancellor Professor N.J. Kumar Hangtukre Ramaduda Ozamadi Mahirui Kayana Saruk Yakiba Thorom Gamari Lainana Professor N.J. Kumar Haikibada Ngasi asi Teachers Day shu oibaga loinana Library ama hangdokpasi University asi Laibak yamna phaba mani Library haibasi School College University da Laitaba Yadraba amani Lairik lising mangarom laiba library ni library amagi leigadaba machak chap chana leibanina university asigi mahiroi singna research tawbada library asina chawna mateng oiragani university asi UGC gi mateng phangnabasu honari haike asigumba university asibagi leiba stage asida kanna inkhalak matamda akoi university asigi managing committee gi chairman gi asauba role kayam yauri adon haribam haki role singasina maram oraga ngasi singsda akhoi academic ki process asida akhoi ngasi di university Manipur da akhoi anuba university amka pige haibigi akhoi aswakhal do tawjabani maroina akhoi university isna focus piri area se South East Asia da pijabani and South East Asia da history da political science da then akhoi medical gi maram da khurung da punam asida akhoi South East Asia da focus piraga anoba university amagi post ama uhinnabagi pandam masida akhoi work tawjari masida akhoi oja sing Chhatra Singh Management Committee Singh akoi Pro Vice Chancellor Dr. R.K. Gambhir akoi myam punna mase koi huna binari haibesim ai bayam sida thamjaning bani Kuki militant singna suspension of operation chahi ama sangdoknaba government na laukiba warep thadau inpi Manipurna yaningdaba phungdukre Sayasi August Kuntra Mathoida Lup Asina Agreement Asi Mutatnaba Pisin Kiba Memorandum Laina Thadau Inpi Manipur Tanaramdana Fireb Asi Laukibani Agreement Asina Lo Lehendaba Kulai Paidaba Thadau Miamda Tangdulita Daba Ama Pokhale Thadau Literature Society Asangis Chairman and Jamhaubu Tatina Hat Krabamatungda Su Extension Asi Tholakpani Kuki Su Militant Singna Asigumba Crime Asi Chatakibani Sugi Makada Chatning Bamafamda Chatuna Asigumba Crime Asi Chatabani Masina Miyangi Ashoy Angam Toktanaba Hotnabangamdre Makatana Miyangi Punsi Kananabagi Damak suspension of operation Kudakta Lokokadabani Hairi
Government su ama chahi amaga amuk sangdokhiba asi Manipur khundariba naga maitai pangal na chingba furup kaya asi kangluki irang thokhanduna Manipur machet tana thugaina ba honabani haina Kaksing District United Clubs Organization na hairi National Highway singdagi su militant singna phong na paisa khairiba asi government na khangna yengduna atumak lakle su gi matam sangdoklaga Manipur da thokliba irang loishille free movement fangle haina Manipur miyam da India government na namthak lang thakliba asi handokadabani hairi hauji pawgi marthana aten rent lokchari Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Cafidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Cafidon cup syrup thakpiu Cafidon cup syrup Liver cirrhosis and liver cancer clinic for liver transplant. Dr. P. Balachandran Menon, a renowned liver transplant surgeon from AIG Hospitals, Hyderabad, a leading brand in gastroenterology in Asia, will be available for consultation from 3 p.m. to 5 p.m. on 14 August 2025. For pre-assessment, please consult Dr. Goldie Longjam, consultant medical gastroenterologist, from 2 p.m. to 4 p.m. Monday to Friday. For details, please contact Seizure Hospitals. Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairaktaba amadi kuchu kumen senghallakti khuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada Yeme makigano Ada betamo Sige yung say, next time, tinacheksin na laksilaga tamlo ba nine? Dadarang se, juhar habaga am takidarbo. Asum na, mayam na machalbo ngapshan lugum. Masige yung masibu, aso yung antok na batagi. Next time, ngapseli. Next time, juhar habaga ngaptok na nabasim ba ni? Zarman mo isi na mana, concrete katok na tinaba matanda, kapamil ang mukha na hingal at late. Next TMT, strength is in the quick. Break matung na mutaram nokchari makhataba pauda Eco Network Manipur gi Go Green Go Clean campaign gi manung channa plastic recycle tawduna pollution hanta hanaba environment kanana luba nanba lamdam ama ohelna ba chatharakpagi makhatarakpo oina ngasisu Hairok Part 2 Litan ge Self Help Group SSG gi ima ibel singna plastic polam kaya tasil khomjil lamba adu amuk hana recycle tawnaba Asok Traders ta kuntramari subu oina khushina khre Eco Network Manipur gi President Sinthangamba Laishramna Aikoina Sejinadaba Yadadana Darkar gi matung ina Sejinariba plastic polam singasi amuk hana recycle tawthoktraba amadi masibu replace tawba yaba environment ta sokloidaba polam sing puthoknaba honadrabadi angak pafangna pollution thoklaga male masida aikoi hingba warkani plastic na piba Kanabadi aikoi lauminare tawbutabu kanaba lauraba matungda aikoina sejinaba loire haina langthokraga maduna amuk ohelakpa amangba kayadi aikoina khanjiluba tawde maramaduna mafam chana thambagi hainabi leite mafam chana tasil khomjilbagi mahutta mafam chai chade khangdana Panglangda langthokpa hundokpa mi tinba mafam singdasu amot akai kaya ama paisilakanda madugi phaja haldaba kaya ama uhelakpa madudagi laina layong kaya ama sandorakpa masina pirakliba mangjaba kaya asi aikoi khangbagi tangai fadaba leiri haike kudumo wakan tabagi tangai fadabudu lakle mafam jadana langthokpa mafam jadana hundokpa plastic topiro odu mafam jana thammaga mafam jana tungulaga paisa ontholaga kana behiramda sinna minaraga Masa mau bawa kau pun hing belum ngai pemale mama ohen mina na betul dang dulu mina si ya bawa pun tamjai. Handal lauk thuki ba NEET exam da mai pak laba kairao assembly constituency gi manung dalai riba mahirui sing ok pagi thoram social welfare thongam gopena maru oiba thodang sanam sandrok mai lekai community hall da lekai asigi mayangal loinana pangthokre Thoramadu da TS Gopena haikibada kairao ACSC ana ayek yauna hiram kayada sothabata natana education gi lamda ka hena sothari ACSC dagi mahiroi kaya NEET exam da mai palakpa asi oktuna haurakliba mahiroi singda afaba mi ama oinaba hona haningba amadi sanam sandrok ta leiriba mahiroi yauna mama mapa singda education gi mangal pinaba wakhalol da thoramasi pangthokpani haike
थौरम अदुदा चनम संड्रोक लाई हराउबा डेवलपमेंट कमिटी की प्रेसिडेंट ओमोर कमिटी असिमक की सेक्रेटरी के निंगथेंबीर अमसुंग चनम संड्रोक जीपी की एक्स प्रधान केएस लोकेंद्रो अमसुंग नीट एग्जाम माई पाकलबा महिरोई सिंगी इमुंग मनुंग न चिंगबा मियोय क्यान सरुक याखे कोई आराम तो रोय आई अतुबदा तोनेला हाई किबो ऑफिसर बसा मैम से सावगा दे मैं कोई कदाय कदाय मतम जिगे कर सजे संजन ले आई पुजदरी मसी नुसी वाई के इसा अहुम मना हयें मतिक सारनी होय कंदा मैं कोई अदु की लांग तो दिन कोई थुदना होले बिउ हाइवा आर्टिन से आई कोई ओंगी मफम द थंजर चुराचानपुर पुलिस ना मियोय मरी ब्राउन शुगर केजी अमा ग्राम चामरी हुमुरा हुमरोइगा कोनना लमजांग मनाक्तगी फारे हारी थासिगा हुमदा म्यांमार गी हाइचिनदगी ड्रग चुराचानपुर दा गुइटे रोड फावरगा पुसिलकदौरे हाइबा पाउ फंगबदगी एसडीपीओ सिंहाट ओसी सिंहाट अमसुंग ओसी चुराचानपुर ना लुचिंगबा टीम अमना संगसिंदुना लमजांगदा अचत अवोक्सिंग चेक तौबदा मारुति कार अमदा ड्रग सिंग अदु पुरकपदगी फागतखिबने फारबसिंग अदुदी थांगसालियन गुइते चही 35 चुराचानपुर गेलियन सांग वाइफाई दौखांगलांग हंगसिंग अमसुंग दोंखानलियन थांगसिंगनी गवर्नमेंट पॉलिटेक्निक कॉलेज इम्फाल की अवादपागी मतंगदा मणिपुरी ह्यूमन राइट्स कमीशन सु मोटो केस अमा लौखटुना टीचिंग अमसुंग नॉन टीचिंग की अवादपा फमसिंग मेंशनबगी मतंगदा रिपोर्ट अमा सेप्टेम्बर 19 फाउबगी मनुंगदा कमीशन दा पिखलकनबा प्रिंसिपल सेक्रेटरी कमीशन हायर एजुकेशन दा खंगनख्रे हारी मीडिया दा फोंगलखिबा रिपोर्ट अमदगी कमीशन असिना लुमना लौबगा लोइनना इंस्टीट्यूट असिदा चतुना येंगसिनबदा टीचिंग अमसुंग नॉन टीचिंग की फम कयामरुम हांगदुना लेरम थेंगनखे नुपी मसा सिंगे हॉस्टल सेफ ओइदबगा लोइनना सीलिंग केलकपदगी असो ओपन यावबा लेखरबसु ngasi फावबा सेमजिनबगी थबक लौखटलमखिदे इंस्टीट्यूट असिगी कैंपस ता थंबा गाड़ी तोइना मांगबगी रिपोर्ट मरि लेनबसिंगदा थंखरबसु ngasi फावबा गाड़ी फागटपगी रिपोर्ट लेरमदे इशू मयाम असि येंगलगा इंस्टीट्यूट असिगी लेरिबा अवार पासिंग असि मेंसिनबा मरि लेनबा डिपार्टमेंट करी खोंगथांग लौखटलबगे हाइबदु खंगनलकनबा खंगनखिबनी हाइरी वाखलोल मानबा अपुनबा वामा कंगलेपाक अमसुंग ऑल मणिपुर रिकॉग्नाइज्ड प्राइवेट स्कूल वेलफेयर एसोसिएशन गा यानखिबगी मतुंग इना मियांगी लुचिंग पुरेल ओइरंबा सिंगसुबम ओजा अकाबगी ममी स्कूल सिंगदा थेटपगी सरुकम ओइना ngarang thobal district ki tongan tongan ba school taret ta thet khre kanagumba singna luching purel gi photo thetning bagi apam leirabadi association da pau phawbiro hairi आनंद चतुर्दशी लेबा मरमना हयेंग थांगजा निमित श्री दिगंबर जैन समाज इम्फाल की मेंबर सिंह दुकान बिजनेस एस्टाब्लिशमेंट अमसुंग अतै इंस्टीट्यूशन पुंगनमक थोंग लोनगनी निमिरासिना लाकपदा श्री दिगंबर जैन समाजना मणिपुर मियामदा एफा पाउजेल पीबगा लोइनना इंगतप्पा नुंसी सानाबा पुरकपा ओइरसनु हाइरी इंग्लिश गनी कुनमंगा की नेशनल टीचर अवार्ड खलकपदा मणिपुर की ओइना घरी मखा लेकाई अपर प्राइमरी स्कूल दा हेड मिस्ट्रेस ओइबी कैसामपाठ्याम लेकाई दगी कोइजम मचा सनाना इंडिया की प्रेसिडेंट पीबा मना असी फंगलकपगी दमक कैसामपाठ्याम लेकाई डेवलपमेंट कमिटी की माइकई दगी थागतपा अमदि नुंगाइबा फोंदोरकले मैंग इम्फाल चबुंग कंपनी मया लेकाई दगी असेम प्रेम कुमार अमदि असेम ओंबी किरण बला अनिगी मचानुपा असेम लमगान बमैते सही तरा हुमदोई हौखिबा अगस्त की तांग कुन दगी युमदगी थोखिबदगी हंजिलक्ट्री हाइरी मार्क फिट 5 इंची अनि वांगी माना थोखिबा मतमदा स्काई ब्लू मचुगी फ्रिट खुदांग कक्पी अमा लिटखे ब्लू मचुगी हाफ पैंट सेट की अदुगा ब्लैक मचुगी सैंडल अमा टोंखे नुपा मसा अदु थेंगनबिरबदी ममा मपादा नत्रगा मनाकना पुलिस स्टेशन दा सिनाबियु अमदि आंगांग असिबु थीबदा मियामना मतेंग पांगबियु हाइरी हौजिक मरोइबा पाउ अमुखना पिजरे ओजागी निमित थौरम महिसंग यावना मफम कयादा पाकसना पांगथोकनख्रे ओजा सिंगना खुनाइद लौरिबा थौदांग मियामना अवांगबा थाकता इकाई खुनफम थोई हाइना चीफ सेक्रेटरी डॉक्टर पुनीत कुमार गोयल ना हाइख्रे नुपी मसा सिंगदा चथबा थोकनिंगदबा थौदोकसिंगी स्टिग्मा लेजनबा अमदि रिहैबिलिटेशन तौनबा लोचिनबा तौरोइदबनि हाइना जस्टिस अहंथेमी मोल ना हाइख्रे अमदि नेशनल हाईवे दा अथिंगबा यावदना चटपा याहलु हाइना इमागी मैराना सेकमाई कनबा नुपी लुका कुसमनदुना ngasiदगी सेकमाई बाजार दा सिट इन प्रोटेस्ट हौख्रे हौजि फाबगी ओइना डी एस टी बी ना पिजब पाउ मता सलूशन